ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯐꯥꯁ ꯑꯦꯃꯔꯗ ꯁꯤꯐꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯁꯦꯟ ꯊꯨꯝ ꯍꯨꯟꯗꯣꯛꯄ ꯇꯧꯗꯨꯅ ꯌꯨꯝꯗ ꯇꯣꯂꯣꯞꯀꯤ ꯁꯦꯜ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯗ ꯐꯥꯎ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯕꯕꯥꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯑꯑꯣꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯠꯇ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯌꯦꯡꯕꯅ ꯐꯔꯅꯤ ꯈꯜꯂꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯕꯕꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯅꯤꯡꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯌꯥꯏ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯉꯣꯟꯗ 10,000ꯗꯤ ꯄꯤꯕ ꯇꯥꯔꯦ꯫ ꯃꯗꯨ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯪꯉꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, ꯑꯣꯖꯥ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯒꯤ ꯅꯨꯄꯥꯅꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯤ ꯑꯣꯖꯥꯒꯤ ꯑꯄꯥꯝꯕ ꯗꯈꯤꯅꯥꯗꯣ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯃꯥꯏꯕ ꯑꯗꯨꯗ, ꯑꯣꯖꯥ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯇꯥꯕꯤꯌꯨ, 9,000 ꯑꯣꯏꯅ ꯊꯝꯖꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯗꯤ ꯅꯪꯒ ꯍꯥꯟꯅ ꯉꯥꯡꯅꯈꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯕ ꯉꯝꯃꯣꯏ, ꯅꯪꯅ ꯄꯤꯔꯛꯏꯕ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯅ ꯃꯥꯏꯕ ꯑꯗꯨꯗ, ꯑꯣꯖꯥ ꯃꯊꯪ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ, ꯉꯁꯤꯒꯤꯗꯤ 9,000 ꯂꯧꯕꯤꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥꯏꯕꯗꯨꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕ ꯄꯩꯁా ꯃꯁꯤꯡ ꯑꯗꯨ ꯊꯅꯝꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯂꯩꯍꯧꯏ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯏꯃꯥꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯐꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯉꯛꯄ ꯃꯇꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯆꯜꯂꯛꯈꯤ꯫ ꯐꯝꯃꯦꯟ ꯃꯄꯥꯗ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ꯫ ꯏꯃꯥꯁꯨ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯒ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯨꯝ ꯑꯁꯤꯗ ꯑꯉꯛ-ꯑꯉꯛꯄ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯃꯪꯂ ꯀꯔꯤꯅꯣ ꯀꯥꯡꯈꯟ ꯃꯅꯨꯡ ꯑꯁꯤꯗ ꯃꯤꯒꯤ ꯈꯨꯠꯀꯨꯝꯕ ꯑꯃ ꯍꯨꯝꯖꯤꯜꯂꯛꯑꯒ ꯏꯃꯥꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯀꯟꯅ ꯃꯦꯠꯂꯤ, ꯃꯗꯨꯒꯤꯅꯤ ꯏꯃꯥꯅ ꯂꯥꯎꯔꯛꯏꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯐꯥꯎ ꯀꯥꯅꯤ ꯍꯥꯏꯕ ꯈꯪꯉꯛꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯕꯕꯥ ꯅꯪ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯔꯨꯕꯗ ꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯃꯛꯈꯤ, ꯑꯩꯅ ꯌꯨ ꯊꯛꯏꯕꯁꯤ ꯏꯁꯥ ꯏꯇꯣꯝꯗ ꯁꯤꯖꯈ꯭ꯔꯒꯦ ꯈꯟꯕꯗꯒꯤ ꯊꯛꯏꯅꯤ, ꯅꯈꯣꯏ ꯊꯤꯡꯉꯛꯀꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯨ ꯊꯛꯂꯛꯄꯗꯒꯤ ꯕꯕꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯃꯇꯧ ꯑꯁꯤꯗ ꯊꯕꯛ ꯀꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯕꯕꯥ ꯄꯦꯟꯁꯤꯜ ꯂꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯀꯛꯆꯤꯡꯗꯒꯤ ꯃꯥꯏꯕ ꯑꯃꯒꯁꯨ ꯇꯥꯟꯅꯔꯒ ꯕꯕꯥꯅ ꯌꯨ ꯊꯛꯏꯁꯤ ꯇꯣꯛꯈꯤꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ꯫ ꯌꯨꯝ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛ ꯃꯅꯤꯡ ꯃꯌꯥ ꯇꯣꯏꯂꯦꯠ ꯆꯪꯕꯗꯁꯨ ꯃꯤꯒꯨꯝꯕ ꯑꯃꯨꯕ ꯑꯃꯁꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯏꯃꯥꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯅ ꯅꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯌꯨꯝꯌꯥꯏ ꯌꯨꯝꯊꯛ ꯃꯄꯥꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯩꯕꯨꯟ ꯑꯃ ꯍꯦꯛ ꯍꯦꯛ ꯄꯥꯏꯗꯨꯅ ꯆꯠꯂꯤ, ꯃꯁꯤ ꯅꯈꯣꯏꯗꯤ ꯈꯪꯗꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯍꯧꯒꯠꯂꯒ ꯌꯨꯝꯊꯛꯇ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧꯅꯤ꯫ ꯃꯌꯥꯝꯅ ꯎꯏ ꯍꯥꯏꯅꯕ ꯃꯩꯕꯨꯜ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯎꯔꯝꯃꯤ꯫ ꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯗꯒꯤ ꯏꯃꯥꯅ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤ, ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜ ꯂꯩꯔꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ
ꯂꯩꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ. ꯃꯌꯥꯝꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯔꯅꯤ ꯐꯥꯎ ꯍꯥꯏꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯄꯥꯟꯂꯝꯗ ꯄꯨꯗꯨꯅ ꯌꯦꯡꯉꯨꯕꯗꯒꯤ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯈꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯆꯦ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯖꯗꯨꯅ ꯁꯤꯖꯈꯤ. ꯑꯁꯨꯝꯅ ꯗꯁꯥ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ. ꯑꯋꯥꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯁꯨ ꯑꯩꯅ ꯃꯅꯤꯡꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯟꯊꯥꯡ ꯅꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯏꯃꯤꯡ ꯀꯧꯔꯛꯈꯤ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯤꯟꯁꯤꯜꯂꯝꯃꯤ. ꯇꯧꯕꯇꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯖꯈꯤ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯑꯩꯅ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯑꯃ ꯎꯍꯧꯕꯗꯒꯤ ꯏꯟꯅꯔꯨꯕꯗ ꯑꯩꯗꯤ ꯊꯧꯔꯤ ꯌꯥꯅꯕ ꯁꯦꯝ ꯁꯥꯔꯝꯈꯤ ꯍꯥꯏ. ꯃꯗꯨꯗ ꯏꯅꯦ ꯑꯗꯨꯅ ꯑꯩꯕꯨ ꯈꯥꯝꯗꯨꯗ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏ. ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ. ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯅꯥꯕꯒꯤ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯐꯥꯎ ꯂꯩꯔꯝꯗꯦ. ꯏꯃꯨꯡ ꯑꯁꯤꯗ ꯗꯁꯥ ꯃꯊꯪ ꯇꯥꯈꯤꯕꯒꯤ ꯋꯥꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯅ ꯏꯃꯥꯅ ꯗꯣꯛꯇꯔꯗ ꯏꯆꯥꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯖꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯌꯦꯡꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯗꯤ ꯏꯁꯥ ꯁꯣꯟꯃꯟꯈꯤꯗꯨꯅ ꯆꯥꯛ ꯐꯥꯎ ꯏꯁꯥꯅ ꯆꯥꯖꯕ ꯉꯝꯃꯝꯗꯦ. ꯆꯥꯛꯈꯨꯝꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯗꯨꯗ ꯑꯩꯅ ꯍꯤꯞꯄꯒ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯟꯒꯦ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯃꯤꯠꯇ ꯏꯃꯥꯁꯦ ꯀꯤꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯗꯨ ꯎꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯕꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ. ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯆꯪꯉꯛꯈꯤ. ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯀꯧꯍꯟꯗꯨꯅ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯈꯨꯠꯅ ꯂꯥꯏ ꯑꯐꯠꯇꯕ ꯊꯥꯖꯟꯕꯤꯕꯅꯤ. ꯃꯗꯨꯅꯅꯤ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯤ. ꯃꯁꯤꯗ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯇꯣꯉꯥꯟꯕ ꯃꯤꯅ ꯇꯧꯁꯤꯜꯂꯛꯄ ꯄꯣꯠ ꯑꯔꯤꯕꯁꯨ ꯌꯥꯎꯔꯤ. ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯃꯥꯡꯕ ꯂꯥꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ. ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯃꯇꯧꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯌꯥ ꯍꯥꯟꯅꯒꯨꯝ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯐꯈꯤ. ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯅꯈꯤꯗꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯀꯥ ꯍꯣꯏꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯩꯁꯥ ꯈꯔꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯃꯥꯡꯍꯜꯂꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯠꯐꯥꯎ ꯊꯥꯔꯝꯃꯤ ꯍꯥꯏ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯉꯥꯎ ꯃꯁꯥ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯏꯅꯥꯎꯅꯨꯄꯥꯒꯩꯒ ꯇꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯦ. ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ. ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ. ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯋꯥꯔꯤ ꯑꯃꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯦꯟ ꯔꯣꯗ ꯑꯃꯒꯤ ꯅꯥꯀꯟꯗꯅꯤ. ꯏꯁꯥꯒꯤꯁꯨ ꯗꯨꯀꯥꯟ ꯑꯃ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯐꯝꯖꯩ. ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯣꯔꯣꯛ ꯂꯝꯕꯦꯟ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯌꯥ ꯍꯤꯡꯒꯟꯗꯦ. ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯊꯔꯐꯥꯎ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯦꯛꯇ ꯁꯤꯒꯜꯂꯤ. ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯦꯟ ꯑꯁꯤ ꯍꯥꯏꯋꯦ ꯑꯣꯟꯊꯣꯔꯛꯅꯕ ꯍꯥꯟꯅꯒꯤ ꯂꯝꯕꯦꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯁꯦꯝꯈ꯭ꯔꯦ. ꯃꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯍꯥꯟꯅꯒꯤ ꯂꯝꯕꯦꯟ ꯑꯐꯠꯇꯕꯗꯨ ꯐꯥꯎ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯦꯟ ꯑꯁꯤꯁꯨ ꯁꯤꯠ ꯅꯥꯜꯂꯦ. ꯃꯁꯤꯅ ꯀꯔꯝ ꯊꯣꯛꯇꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯗ ꯉꯥꯏꯔꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ. ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨ ꯀꯣꯛ ꯃꯁꯥ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯥꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯉꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ. ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯝꯕꯗ ꯈꯣꯡꯅꯥꯡ ꯃꯁꯥ ꯊꯥꯕꯒꯤ ꯑꯍꯤꯡꯗ ꯃꯈꯣꯟꯒꯨꯝꯕ ꯇꯥꯔꯛꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯇꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯤ. ꯃꯗꯨꯅ ꯑꯩꯁꯨ ꯈꯪꯉꯤ ꯍꯌꯦꯡꯒꯤ ꯈꯨꯗꯝ ꯑꯃ ꯑꯍꯤꯡ ꯑꯁꯤꯗ ꯄꯤꯔꯦ ꯍꯥꯏꯕꯁꯤ. ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯍꯣꯇꯦꯜꯗ ꯊꯣꯛꯇꯨꯅ ꯆꯥ ꯊꯛꯑꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ. ꯉꯔꯥꯡ ꯑꯍꯤꯡ ꯅꯈꯣꯏꯗꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ. ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤ ꯃꯊꯤ ꯐꯣꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ. ꯅꯈꯣꯏ ꯂꯝꯇꯨ ꯆꯠꯄꯗ ꯈꯔ ꯅꯁꯥꯗ ꯆꯦꯛꯁꯤꯜꯂꯨ. ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤ ꯊꯥꯏꯅꯒꯤ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯃꯊꯤ ꯐꯣꯡꯉꯛꯄꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯧꯒꯜꯂꯤ ꯍꯥꯏꯔꯛꯈꯤ. ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯒꯥꯔꯤ ꯂꯧꯊꯣꯛꯇꯨꯅ ꯕꯖꯥꯔꯗ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯕ ꯆꯠꯂꯝꯃꯤ. ꯇꯧꯕꯇꯕꯨ ꯑꯩꯅ ꯕꯖꯥꯔꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯣꯡꯉꯛꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯄꯥꯈꯠꯄ ꯈꯔꯗꯤ ꯄꯣꯛꯑꯝꯃꯤ. ꯀꯔꯤꯕꯨ ꯊꯣꯛꯇꯧꯔꯤꯕ ꯈꯟꯗꯨꯅ. ꯃꯗꯨꯅ ꯑꯩ ꯑꯐꯪꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯒ ꯑꯋꯥꯠꯄ ꯈꯔꯁꯤꯅ ꯀꯣꯟꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯉꯥꯛꯇ ꯂꯥ ꯑꯃꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯃꯤ.
Maduda aisu adum khangami onthokpani mafam asida accident thokre haibasi aisu gari edu yumda thaugjalaga sorokta thorami matam aduda khoi lekai gi mioi singna sumna hairaki boy ngasi suama lankre masigi khungang panbi asi kibu kisale e hairaki wafam aduda inamu matau karamna tawribanu karamba gari da lakpada thengjinari no hangami maduda halamana sumna pakum piraki activada tongduna lakpa mioini karama ga thomjinabani mafam asida khudakta dum laikhidre hairaki tawbada buaidi mafam asaida accident thoktuna mi leitaba yawbasi yamna hinaramdi maramdi aigi yumsu sorok masindani lairibasi accident thokpa masiga su yamna naknare aigi yumdagi su sorok asi adum ure maduna isada yamna hinaramdi karigumba mafam asaida accident thoktuna laikhidaba yawrabasu nongnini di mafam asaida tamnabada leiba ngamamdi haibadi laikhidaba miyoy aduge mathau mangam deva karma sorana loidri phawdi mafam asaida sukki matik tamnarami masi punamaksigi khaluraga isada su yamna talami sumna isu numitugi numidangda kharadi tawra ani khanduna hidak tang khayama loksaluraga yu khara tham masigi matung aichu cha khara charaga tumthakhiba khangauti tawbada bu ahing nungyai aduda aina makeup thorakpada isada puk inung nungairamdi khongchu yamna hamningaki maduda isu sumna khalami onthokpanida makeup sina mukaidawagi thori bazan puksisu nungai tabada loiri aibo hujik mapanda thoaga khonga mukha mukhiserani khoida upai leitre matang asaida de kibaga loina mangkhre haiduna aisu toilet room da hathu changami madu loiraga isu amuk yum lom da hathu changaki sorok lom da su kidana mai pho onthomdi asumna phamung da muk changaga tumthage hek tawrakpada aina ngasai changuba toilet ki thongadu hangtok hangjin sanabagi makholama aina tarakki maduda isu khangami o maside amuk haurakledana kanade tumsalhorage haiduna aisu kina sakraba kale naduda isa pumba phaijupna kumselaga tumselami asumna numitumadi aichu kina hauki tawbadabu mathangi numitki numidang dudadi aichu imanaba ma kauraga ahing tuminarami matamadu imanaba dudi madi khangdabadagi ahing hawgalaga toilet room da sangu bazani maduda mamangda accident thokiba mapa duda miyo ema lepaga lehui haiduna yamna pakhana ibo hawdoraki aichu magi waphu maduda adum khangami maduna imanabadu ina sumna hairami bai masigi ni aina nangwanda hinglek minasi hairibasi haiduna imanabaduna amu adu bai nangbu sumaina sum tawraga mafam asida sum leibro hangaki wafam aduda ina amu kuina sumaina di tawdabani mafam asida sikiba miyoy aduge mathau mangam loiragadi kuira agadi karisu tawdi adubo nongnini di sumaina kiba kharadi tawgale hairami sumna matang khra leiragadi tamnaramba sing adu amuk phaki tawbadabu mafam asaida accident thoga laikhidaba miyoy asi aina hek khangakpadagi miyoy 10 muk sure makoina hek laikhidabaga su matam khradi mafam asaida kappa lawbagi makhon kiyama sutai khara leiragadi amuk hekta phaki mafam asi maibi kiyama tanaraga laitin su khoiram thobani adubu kana boiti masini mayam ngasigi rian hore story mathangi wari thagalakpada mayam punna muk thengnarasi ngasigi di mayam dagi kaina naba bidai lawjari